Jiribam yauna state asigi mafam khuding da Hingshagi Thabak Chathabasing Chapkhatnaba Amasung National Highway animakta gari sing soida ngamdana chathan-naba Dgp Amasung Security Advisor da Governor Anusuya Uikena Khanghankhre state asigi irang asiga mari leina ngasi Governor Anusuya Uikena Raj Bhavan da DGP Rajiv Singh Amasung Security Advisor Kuldeep Singha unaduna khanakre unaduna wari sanabadu da DGP Amasung Security Advisor gi maigaidagi Jiribam da state Amasung Central Force singna laukhatliba section thorang sing state asigi mafam ama hekta da pamdaba thodok thokpada thengnanaba security gi thabak sing amasung Jiribam gi manung hanjin bayauna irang thokanba yaba mafam singda security deployment tawriba singi matang da paudam khe DGP Amasung Security Advisor gi wafam sing taraba matungda Governor Anusuya Uikena state asigi irang asi laksinaba hotnabada Kangpokpi Tengnopal Amasung Churachandpur yauna tampaki mafam singda Hingsha Chathabasing gi mathakta chapchaba action laukhatnaba yauna National Highway 37 Imphal Jiribam Amasung National Highway 2 Imphal Dimapur lambi ani asida pochei puba gari sing yetkhai thingai ba yaudana ningthina chatpa yanaba mapung phaba thabak paikhatlu amasung law and order ningthina ngaknaba security ki thabak sing laukhatlu haina khanghankhe amarom dangasi President Draupadi Murmu gi mapok numit ka mari leinena governor na president ki mafam da yaifa paujel pikhi